अहानबदा मरोइबा पाव एम चिंगदा कामनाबदा कुकी मिलिटेंट मंगा सिरे मैतै खुन ngakpa ama sokle कुकी मिलिटेंट सिंगना पुखाव शांतिपुर मैतै खुंदा ngarang numidangdagi ngasi ayuk fawba bom amadi nomai kapsinduna landarakre कुमजा लिसिंग अमगा चमापन हुंफु मथोगी मतुंगदा मणिपुरदा चंगसेलक्लिबा मिटोप मियानचासिंग मिरमदा हलहनख्रगनी बॉर्डर फेंसिंग खारगनी मनिंग तमना चथोक ससिन तौबा यारंबा ड्रग लालोनबा सिंग थिंगलगनी हाइना चीफ मिनिस्टर एन बिरेना हाइख्रे मणिपुर की इरांगदा युम कया मई चाकपबु इंडिया लेंगकना दिवाली की मई थानबगुम येंगदुना लेरे हाइना अमुकोगी प्रेसिडेंट नंदो लुवांगना पेंदबा फोंगदोख्रे Amadi All Manipur Hill Areas Acquisition of Chip Rights Act 1967 asi Manipur mapung fana chana hanaba kuki singi su lauthoknaba mahesor thongnaujamna Governor Anusta Wikeda taksinkhre Myamukrum jari Northeast Window gi numidangi Manipuri pawmit eng tabiriba singbu taram nokjari hauzik myamda pawmucha khaina bizari ngarang numidang pung mapan makai taba matam aduai dagi Imphal East District ki manung chanba M Ching dagi kuki singna khamen loki manakta maitei taba khunlomda ngasi ayuk fawba leptana nongmai amadi bom kapsinduna yamna kanna landarakre ngasi ayuk pung mapan tarakpa aduai dagi hauraga khun ngakpa volunteer singna akan mamawongda khuthanki mafam adudagi phangba pawamagi matung inna khun ngakpa volunteer singna handuna kapna baduda kuki militant manga sikre hairi aduga maitei khun ngakpa ama सोकलबा ngakpadu Imphal gi Ras Medicity da pukhatuna laikanari hairi paw ase pirakpa numidangi matamda nakalani gi marakta yamna kanna kapnari hairi Amaramda kuki militant signa pukhaw naharup mamang chingsang kuki khunga naknana leiba Ramchandra Chingdol dagi ngasi ayuk pung mari khara halakpa matamda maitei khun tamna bom amadi nongmai round kaya kaptharakhre Imphal East District ki manung chanba Khundrakpam Assembly Constituency gi manung chanba Sagolmang Police Station na konba pukhaw Santipur hairiba maitei khun tamna kuki militant singna ngarang numidang pung tara makhairom tarakpadagi afaba makhal gi khuchu khulai season aduna landaba horakhibani hairi madugi matung tabo oina ngasi ayuk pung mari khara halakpa matamda maitei khun tamna kuki militant singna bom amadi nongmai yauna akan mamawongda ayuk pung mapan makhai taba fawba leptana landarakhi hairi hauzik fawbagi oina di asok apan yawbagi pawfangba ngamdri nakalamaromda ngarang numidang pung tara rom tarakpa matamda cycle maikaidagi kuki khulai paiba kaya kumtharakpa ubadagi Assam Rifles si kangpuna kuki khulai paiba sing adu takthoknaba hotnabada AR gi maikaidagi nongmai round kaya kapthoki maduda kuki khulai paiba sing aduna su khut halaktuna maikai anida khutokna ki hairi amaromda mafam aduda Assam Rifles ki 22 16 28 company sing amadi 18 suba AR gi company sing laina matau karamna kuki militant sing na maitei khuntamna nongmai kaptharakibano haina khunja singna angakpa oinari panbaya badi lamdam adongi miyam ga loinana achongba meeting ama pangthokiba aduda Assam Rifles ki IG lagtuna miyam ga wari sanaba aduda nongmai makhol tahalaroi kuki sing themjinduna afaba lambida purakna ba hotnarage haiba wafam kaya fongdokiba adugi ona tainabada ngarang dagi ngasi ayuk fawba kuki militant singna bom yawnga nongmai round kaya landarakpa leptriba asi pende hainarakli Palibalenga asida kumja lising mga chamapan humpumatogi matungda changse lakliba mitop miyan jasing maramda halhan khragani ayet apan leitana leibak amadagi leibak amada chathok sasin tawriba drug lalonba kaya asisu thingbaga loinana border fencing sukharagani masina tungi mirol singna tangdu leitana hingba ngamlaklagani haina Manipur ki Chief Minister N Birena haikre wafam ase chingmairongda leiba hotel classic granida pangthokiba Honda India Foundation na hongdokpa project buniyat atma nirvata ka adhar gi thoramda fongdokibani thoramadada Manipur State Rural Livelihood Mission gi State Mission Director N Bandana Mahut Minister Yumnam Khemchan amadi Honda India Foundation gi Trustee Bine Dingraso saruyaki Honda India Foundation gi official amadi trainee kyana saruyaduna pangthokiba launch tobagi saruk ama oina Honda India Foundation CSR journey gi video
matek amasu miyamda utki classic randida pangthokiba launch tawbagi thoramadu ki saruk ama oina project asigi makada training fangduna thabak tawraba matung asoi angam thokaloi haibagi MOU su khuyek pinaki Chief Minister Biren hai lamdam masita thokliba irang asina mipung pudingmak wakal sonta halabasu hingdabadi gyade ngasi thokliba irang asi hingnabagi damak amadi identity ki lanthengnabani chahi listing kyagi mamangda ipa ipu singna thambiramba puwari kya tungi puram yataba lengak pasingna lengak lambadagi ngasige mirol na awaba kaya asi mayok naribani haina mahana phongdoki Chief Minister na makata na haikibada ngasi launch tawriba project asi Manipur gi oina nahasingda yamna kanaba project amani masina lamdam asigi nahasing thabak phangba khaknatana thaksi kasi chatna kanglon hena khangba ngamgani asigumba project asigi damak state ahum khanba matamda Manipur yorak mahaibasi tasengna chawthok chaningai oi Manipur gi chatna kanglon thaksi kasi khangbana Manipur da project asigi damak khalakpani lairiba thajaba kaya asi project asigi makada training fanglaba matung atopa mapa laiba kaya da thabak fanglakhlaba matamda manghanba chumloi hairaduna Honda India Foundation ki official singbusu thagatpa phongdoki Manipur ki music, everyone knows we are passing through trauma time. Even then, we survive to be we hinder be nasi thoiba crisis si existence ki struggle ne survival ki struggle ne identity ki struggle ne mamanga sahi chama ki mamanga sani ki mamanga khoi wo fachana thambiramba ekoi land ekoi property ekoi identity punamasi matek khara hoi vision yaudaba politicians leader khara ne khoi si mafam mar khangam de khoi si akoi ji insecure akoi ki generation je insecure ne loina wong mani but insecure ye khoi na khang ko ding se khoi na tawri se ko mena hon je to secure your future and you know you secure when you say when those nandi honorable Amit Shah ji ki tweet to no money internationally Indian ki national camp sathi ne luna loge no money my tweet to it affects the internal security of India it affects the demographic stabilization am clear when you are aduna madu ngasi ngasi akoi na koi thengari struggle sun ki lakada bano ki future generation chahi lising set secure le ho doine FMR totally check and balance already some thok something free khulai thok pusin drug thok pusin ni some thok something do tani mo mon ta ri ba kana ki no khang da bi ma pu pa na bi da bu su ji now you are the owner now pension do FMR ta kalani then Inanai Paniki, Bezier 1961 gi, Matung Lakosi, Kango Kanekoi, irrespective of caste and community, deported. Then I do know who like, sequel. For this, the way for my hair, like she was yet. Why? Let's see if any concern or city. Let's see Mirona insecure is my annoyed way and already. No idea when I do know when I can see. Niki Michi may have died for tongue in a man's. Manipura thokliba irang asina maram oiduna yung kaya mai chakliba asi India lengakna Diwali gi mai thanbagum yengduna leire haina amuko gi President Fairojam Nandoluang na phongdokre wafam asi ngasi All Manipur United Clubs Organization amuko gi kunthra mathoirak supa mapok kumon ki thoram ama kwakaitel akham lekai community hall da pangthokiba thoram aduga mari leinana phongdokibani thoram aduda All Manipur United Clubs Organization gi President Fairojam Nandoluang amuko gi advisor Ito Tongbram poirei laimarol maida paibi apunba Manipur gi President S. Memcha, All Manipur Women's Voluntary Association Amawaba gi President Y. Kunjarani Amadi, All Manipur Maitai Pangan Clubs Organization Ampako gi Working President 𝐂𝐲𝐈 Hayatur Rahman LS Akubasu Thoramadura Saruk Yaki. Ngase pangthokiba mapo kumon thoramadu gi manung channa amuko gi firal chingkhatpaga loinana amukoda matam kuina thabak thogai achoba thodang loramba laikhidraba mioi singi mafam dasu laisu katuna ikai kumna botki thoramadu ka mari leinana amuko gi President Nandoluang na hai Manipur da thokliba
irang asi Government of India gi atopa maithiba amani lengak haitebagi khudamni malemgi tongan tongan ba leba gi mamangda India gi Prime Minister na koina chatuna thabak kaya tawrabasu India gi state ama oiriba Manipur da thokliba irang asi thamapan helaklaba fawbuda loisinba ngamdaba sina lengak haitabani haibasi mayek senga takle thokliba irang asi gi matangda yumda famduna lanthengnariba miyoi singe asoiba yengduna comment pibagi thabak asi toklasi isa isana lanfamda changduna asoiba semdoklasi apunbagi saktam kaidanaba pamdaba thodok thoktanaba hotnaminasi loinana Indiana Citizenship Amendment pass taukiba asi igi khongul mari mata khomjinba oirabasu Manipur gi oinadi igi mari changlakadaba leite masagi mari mata sing magi lamdamda thambiyu migi mafamda thamjinnaba hotna biganu tongan tonganba mafam kyadagi miyoi kya changselakpana mitopna masing helaba lamdam ama oirei ek asina Manipur gi mafamda konsindanaba hotnabada miyamnasu mateng pangbiyu apunbegi kholau lauminesi hainasu phongdoki Amukon wana wana jariba lamdam chile leminariba kanglu furuk mayam si jana leminaraba na jaringi cherek amadi Manipur gi apun masaktam kai na khorengi cherek achida adugumba Myanmar romdagi changakwa khrasu yoba amadi drug cartel singna sponsor toba 𝐂𝐾𝐲 terrorist singsina Manipur thugaina ba koi matam sangna naron khona la podo handak ifong phong mi gi tang ahum lisingani kulumdagi sapong podagi Manipur si hojik yam tangdu leida daba adugumba mikap mirau pura thalaba adugumba lamdam ama hoi masi Government of India na 산하바 그리고 토랑하면 신만하다 산하바 신바이비가 산하바비 괜히 신바디 그리고 몸을 실름마가 마기 땅가고 해 아버지 고기가 메대가 하나 하나바 실름마가 마기 고분하다 아둔 산하를 고기정 산하바 메대정 산하를 내군드나 시타마는 비엔나 거기 너도리다도 비범하면 돼 아직 머니푸리 용대야 머니작이 요새 바르 सरकार이 디와리 구매기 메이 다노이는 부도나 떠오래 Manipur niya nakapiba kenta nawariba maruwari yelong isina akogi kenta nawariba kapiba mayamase nuai beise yemuruna Bharat Sarkar na tagale masina maramurga Bharat ase pithibida democracy thorin hariba aduma democracy baleba ama pojergesu aduma democracy baleba sre citizen punamak paliba Bharat lenga asina kai grip kumale Political activist Maheshwar Thaunawjamna Manipur gi Governor Anusya Wike ga unaduna chahi Yankai Taret ki mamangda pass tawramba Act All Manipur Hill Areas Acquisition of Chief Right Act 1967 asi pass tawragasu mapung fana chatna dribasi mapung fana chatna halu haina taksin khrei Governor ga unaba duna Mahesorna Kuki Militant Group singa chatna ribasu agreement lawthoknaba miyamna taliba demand asi athuba matamda thabak oina pangthoknaba center da taksin biu hairam ki haina pangbi singda haiki Kuki gi sagai khudingi khulai paiba group nifu manga ki mathakta lairibasi chahi Yankai Taret ki mamangda pass tawraba ek adu Manipurda mapung fana chatna ramdabadagi ayamba oigani haiki Chen Kuki dagi ST lawthokpagi matangda Tribal Affairs Minister nasu State Government da che thakhrabanina State Government na recommend tawnaba taksin biu haiki mahang haiki relief camp ta lairiba sing asi thama pal fazilaklabani kanba yadaba thoram kaya thoklakpa matamda yamna wana paisa khainaraga pangthoi haibagi pau fangi aduna 100% backup pibiu haiki Kuki sagai kudingi kulai pai bakangu leheli bese makoni tawni busi tawba sagai kudingi kulai pai bakangu leiba adu militants kamu nipu mangagi mathak leheli bese sidi kumai tawbagi sikali tawni gimana koi na koigi tawni busi tawbi sikali lagi nona 𝐼𝐍𝐶 laksabne 𝐼𝐍 bese da koigi men oina sigi koigi tawri bese hereditary chieftainship koigi chief ningthau singsina kuki gi taba jaga singsigi ningthau singsina tawni busi tawbadagi ningasi achauba koigi ngasigi irang ama thulak bese sigi achauba role ama yawi bani aduna sahi 63 mamanga pass tawramba 1967 da pass tawramba Matanda Manipur sa military territory state root pandri sa ngasi lagi sahi yakai tare mar pass to ek to hosibo Manipur mapung phala sa no drip se kali no ai bese wanga mo ina hanzermi aduna yang thuna koi All Manipur Hill Areas Acquisition of the Chief Rights Act 1967 se Manipur da mapung phala sa nan biro aduga koi democratic country da uni kusi koi kuki gi chief ningthau singsina tawni kusi tawri bese si tawon ba yade democratic gi wahan thok leiroi aduna hosi ek su pass to kraba sigi hereditary chieftaincy lo thok na ba sahi yakai tare ngane ek su pass to kraba hosibo Manipur
मती मपुंग फाना चनद्रिबसे सिननी अंदकी इरांग अचौबा थोलपसिदा अचौबा रोल लौरेबसे सिनसुनी अना हाइजरमी अदुदगी सेंट्रल गवर्नमेंट दगी स्टेट गवर्नमेंट दा नोमेडिक चिन कुकी लेबसे अखोइगी भारत के अचौबा कॉन्स्टिट्यूशनल राइट्स शेड्यूल ट्राइब फंगम थोकना फंगना लेबसे सी आर्टिकल 342 की मतुंग इना अखोइ स्टेट गवर्नमेंट ने रिकमेंड तौददी यारोइदबनिना सिगी मतंग सु हाइजरमी दो महाना सिगी मतंग सी फजन कमिटी एमा सेमगी वारी एमा सीएम ना पीबा लेरे अदुना सिगी अकुपा सिदी गवर्नमेंट गा कमिटी सेमगा होल सीएसओ स्कूलगा ताना दबे यारोइ हबगे एमा थमई असुक वानरबा मियामगी मयुम मकई तंगोई ओंदुना उत ओनख्रबा मियामगी युमसिंग लेंगाकना साबिरगनी हाइदुना लाउथोख्रबा मतुंगदा मियाम मयुमदा लैबा फंगलगनी हराउनखी मखा ताना सुगुनु अमदी सेरौदगी बस मापोट अहुम सीएम सेक्रेटरीट चटकी अदुबु मदुगी ओना तैनबदा सुगुनु अमदी सेरौदगी इमुंग मरी मरी खक्तदा चीफ मिनिस्टरना युम साननबगी दमी चेक ओइना खुसिनखिबा अदुदगी ngasi फावबा मियोइसिंग अदुदा पैसा अमता फाव फंगबा लैट्री करिगिदमक लेंगाक असिना मियामदा नमथाक तौरिबनो मसिदी यामना चुमदबा वफमनि थवोंगनि हाइखी वफम असी कंगलो फुरुप सुना कुंदामिनरिबा बेंगाली नेपाली यावना सेरौदा लाना मरम ओइरगा मयुम मकई थादोकुना लांजेनरुरबदगी हंजनरकपा हौरबा मियामगी लवु सिंगुबगी थबकता लम हेक्टर चमरी मुक्ता इसिंग पीनबगीदमक चांदेल डिस्ट्रिक्ट की चकपी करोंग सब डिवीजन की मनुंग चन लैबा मोलबेंग खुंदा चकपी रिवर की मथक्ता एमएलए ना कचादाम अमा नौना सेमगत छगलिबा फिवम सिंह हक्थेंगना चतुना येंगसिनबदा फोंगदोखिबनी CLP की डिप्यूटी लीडर MLA के रंजित हाई हौजिक थोकलिबा इरांग असिगी मतंगदा चीफ मिनिस्टर एन बिरेना ngasi फावबा वरोइसिन अमा पुरकपा ngamdana लेदिबसिगी मतंग यावना लेबा की ओइबा इशू कयादा था असिगी कुनिपानदगी फंबा हौगदरिबा असेंबली मिफमदा चपचाना पुखलगनी हाइना MLA के रंजित हाई हौकिबा चहिगी मे अहुमदगी हौरखिबा इरांग असिना सेरौ अमदी सुगुनु यावना अकोइबदा कुंदाबिनरिबा बिष्णुपुर डिस्ट्रिक्ट की कुंबी केंद्रगी नापत अमदी तंगजेंग अहलुक चांदेल डिस्ट्रिक्ट अमदी चुराचानपुर डिस्ट्रिक्ट की खुन कयागी खुलाकपसिंग निंगथौसिंग विलेज अथॉरिटी की लुचिंगबसिंग यावना चीफ सिंगल लोइनना मे मरीदा SDPO सुगुनुदा पुन्ना फमिनदुना पीस कमिटी सेमदुना नुमित कुनमरी निरोम कुंतरेट मेगी कुंतरेट फावबा माइकई असोमदा शांति ओइना इरांग अमता थोक्तना लैरिंगै मतमदुदा लैंगाक्ता सिक्योरिटी फोर्स पीबीनबा क्यारक हन्ना हाइरबसु पीबीरकिदे सेरौ सुगुनु कुंबी केंद्रगी नापत अमदी तांगजेंग अहलुपना चिंगमदा मी सिबा यावना युम कै कया तांगोय ओनखिबा असि लैंगाक असिना तौबनी हाइबदा हाइमनबा थोक्ते महांगना मखाताना सेरौ मै चाख्रबा मतुंगदसु मतमदुदा CM सेक्रेटरीट ऑफिस चतुना स्टेट सिक्योरिटी फोर्स करा हेना थंबीनबा हाइदुना अनिरा अहुमलक चटली लुचिंगबा अमा ओइना अवाबा तारबा केंद्रगी MLA अमा ओइना फोन तौबदसु पाइबीदबा पाइरबसु पुंगमुक लैरगा नत्रगा नोंगालगा असुम तौबसि पेंदे लानगी मतमददी फोन लाकपगा पाइनगदबनी हाइना MLA रंजितना हाइकी सेरौ अमदी सुकुनुगी युम कै मैना तुमना चाक्तुना तांगोय ओनख्रबा मयाम लांजेनरबा सिंह ममांग चही की सेप्टेम्बर 13 हौना सेरौगी मियोय खरा हंजनरकपा हौदुना सेरौगी रिलीफ कैम्प लैनरी के रंजन हाई चीफ मिनिस्टर एन बिरेगी हक्तक्ता MLA हाइबसी असिमुग इकाइबा करिनुंगिनो हाइबदु चपचाना यौरे हाइरदुना इरांग असि हौगलकपदा मफम मतम चाना सोप तौहौदबा कया असिना मियामगी पुंसी अमदि लंथुम ngakpa ngamhौद्रिबा असि चिंगदना फ्री थाबा तौनिंग बता तौहनबा अदुगा तंपाकना चेक्सिलेबनी हाइदुना तौरिबा मियामना हेना खंगलिबसनी मासिदा मियामना लौरकलिबा खोलाव कया असि ताबदा MLA नि हाइबदो हंदकी मतंगखिदा तसेंग इकाइजरे मई चाखर मतुंगसु कयारा खन मागी सेक्रेटरी हता सेम सेक्रेटरी चतना कोइ सिदा स्टेट सिक्युरिटी खरा हेना थम्बिना बखोन बायना रिक्वेस्ट तोई अनिर अहम लक्षणी अदु नोंग मतमाना करी हानि अवाब तारब केंद्र MLA मोइना अखोइना हाइरुबसे फोन से पुंग मुका लेरा पायरक पर नत्रगा नोंगालगा ngarang दु समाय तौरे हाब लान की मतम ददी लाखपगा पाइना गदमी अदु गुंबगी पायरक तबदा इकाइबा अखोइसु फरसु पत्रसु ताम तरुलक सुरे कारेसे मा तिनरइबनी याम हाइनिंग दे याम डिटेल दु असेंबली द लानी ब्रम असेंबली समन तौरमिना आइजु आई मेंबर मगी राइट मसिगी इशूजी मतंग द चप चाब रेस तौनी लीडर मोइना चीफ मिनिस्टर मोइना इफेक्ट तौरबा केंद्र की MLA अखोइ तरे निपान रासे कोबि मोइ रूलिंग की दिन हाइतन फमिना रमनि खान अखोइ ओपोजिशन की MLA लोकेशन मसुं आई गासे करी कमाई तौरि नोइ केंद्र दा कमाई तौरगा सी पीस तो परपस कमाई करी से नोंगता हंगदे मसियाम नोइ तबा हाइ तार चीफ मिनिस्टर मोइना लीडर मोइना फरसु पत्रसु अखोइसु केंद्र मगी प्रजाना थागलैनि लोरे चीफ मिनिस्टर श्री बीरेन की हक तक MLA हाइबसे सिमुक
इकाइबा करी नुंगिनो हाइबदु योरे मरमदि माना मतम चाना मफम मतम चाना सिगी इरांग से सॉल्व तहौदबा अदुगा चिंगन फ्री थाबा तमदना सेक्सुअली हाइना तौरिबा मयाम प्रेस की सिनाव मयाम खंगी दो है मसिदु प्रजा म्याम लावरे खलाव से ताबदा एमएलए नि हाइबदो सेंग इकाइरेना सुमाइ थमसके अदुना सेराव सुगुनु रियुमर यामना तोंगा लोबिगनो लैरिबा बीएसएफ असम राइफल मरुवेना असम राइफल सेराव एरियादा अदु एमआर सेरावदुसु आईआरबी लई एमआर कमांडो लई बीएसएफ को लोना फजना फुल प्रोटेक्शन पीरी कैसु थोदोपो तोंगाइ लेतेना अई लांजेन हरबा मफम सिदगी लाम चखरबा मसी बाबो की लगी लाखो मयाम दसु मीडियाना मसी मेसेज सेटिवी होइना थमदे सगोलमांग बाजार लाइबा सनराइज ट्यूटोरियल सेंटर दा अंगोब मचुगी कार तोंगलगा लाकपा मसक खंगदबा मियोय सिंगना नोंमै कापसेलमले अशोक अपंदी यावखिदे हाइदे थौदो अदु ngarang numidang pung 9 lom tarakpa matamda Imphal East District ke manung chanba Khundrakpam Assembly Constituency ki Sagolmang Police na konba Sagolmang Bazar da thokibani thodok thokpam gi manaktagi nakpada laiba khunja singna phongdorapagi matung ina car angoba amada tongduna lakpa miyoy singna boarding tamna nongmai adu kapselambani hairiba boarding adu da handak Manipur board na lawba class 10 exam thagadaba mahairoi singsu yauri makoina lairik paba loirakpa amadi chak chana bagi thoknarakpa matamda nongmai adu kapselambani hairi adubu mahairoi sing aduna lairik paringai matamda kapselamba thoklabadi mahairoi singda asok apan nanglamba yai hainasu phongdorakle lebaki luraba tanpham asida asigumba mathong huktaba thabak asi tawbiganu kanagumba singna yanadaba lairabasu wari sanaduna waroisin puraknaba honabiyu mahairoi singda aki akang nanghanbagi thabak asi matungda tawbiganu haiki Nongpok Maitei Kauba Miyoy Asina Mahaki Facebook account da Thadorakiba Imagi Mairagi convener Sujata Hairiba nupi asi Assam Rifles da cheng supply toba nupi ni Assam Rifles na insilaga tampakta irang thokanaba sinba misak amani miyam hoplaga nupi asi maru kokpagi matam yaure miyam na para tambirasi haina phongdorakliba wafam asigi matik chaba khudam changdam athuba matamda puthorakadabani haina Imagi Mairagi member Thongnawjam Alpanana haikre ngasi Tera Bazar Amudol Lairak Machinda Laiba Lup asigi office pangthokiba paugi mifam amada wafam asi phongdokladuna alpanana hai imagi mairagi convener na ngasi fawbada cheng supply tawkiba laite karamba mafam da imagi mairana cheng supply tawkiba lai convener na cheng supply tawki haibagi khudam changdam puthokpira u imagi maira asi politics sanaba thoklakpa nate manipura thokliba lana sida mama ama oina saruk yanaba thoklakpa lup amani hainasu phongdokhi proof ka loina na puthokpiro hariba miyo nongpo maitei haiba miyo yasina ekoi convener da thangalaiba se adubu ekoi convener khakana taba imami mairagi mayam sida ekoina karama mafamda cheng supply tawri karama mafamda ekoina karama battalion da supply tawri aduga karama miyo da pirui haibado adugi proof pami aduga ekoina ngasida mafamda imami mairagi thokjare che yamna singna ekoi je rajniti tawgena tholakpana te ekoi miyam nusibagi lan sida ekoi je mama boy bagi thudangbo pangthokjagena thorpani adugo asuguma badnam piraga ekoina yam isu rajniti yawna thorapa sansan sida makoina smai harapase am nuaite adugo yam athu matamda noko maite asina sundo pirago ekoina karama mafunda jem yam supply tawge adu imagi mairana karama mafunda karama pataba thawak tawroge habado proof am thuna pame habase hajani Kuki Singna Morida State Forcing Ising Yauna Chana Taknaba Amadi Atai Mari Lainaba Pochai P the Bagi Mayokta Bisnupur District Tidim Amadi Atai Lambi Singda Pochai Pusin Bating Bagi Tabak Makat Chatare District Asigi Moirang Asigi Moirang Lamkai Trong Laubi Tera Kongsang Bi Lekai Lairak Amadi Kumbi Asigi Fagokcham Ikai Saiton Kumbi Santong Machinda Pochai Pusin Ba Atik Batham Le Thanga Asigi Moirang Kuno Maka Lekai Desu Ima Singna Blockes Sagatuna Chatok Sasin Kupna Senaduna Lairi Loinana Irang Asida Pamdaba Thodok Thoktanaba Moirang Police ki SDPO ki team na koina chatuna asoengam thoktanaba yengsele hairi Thasi ki tareta Imphal East District ki manung chanba Moirang Purel ithamda kuki militant singa khuthoknaba ki thodokta thiba khangdana leraklaba matung security force amadi khunja singna thibada lokchap amada sina fangkiba Imphal West ki sangaitel maning lekai degi ningthogjam manisna gi hakchang zenems ki moktagi ngasi nuktel pung ama makai taba matamda mahaki poknafam sangaitel da lairon chanaba puthakre
Mafam kayadagi lakpa masing yamlaba miyam amadi laikhidraba athauba ningthaujam manisnagi poknapam lamdamdagi lakpa miyamna saruk yaraduna Jenims ki moktagi thawai yaudraba hakchang puduna lakpagi khongchatta lambigi nagyeta lairamba miyoi kyana athaubagi mafamda laisu katuna ikai khomnaba utki athauba asigi poknafam lamdam sangai tel fawba Pubagi khongchatta State Security Force ki maikaidagi thoganingdaba thodok thoktanaba cheksina ngaksenki Haukiba chahigi me ahumdagi hauduna chatharakliba lan asina state asida lairiba mipum kudingmakta awaba chaithing pibata natana aki tuzung phawanduna tangdu leita daba phibam amada lairi haina Manipur Maitai Pangal Welfare Organization MMWO gi Vice President Amin Moijing Mayumna Fongdokre ngasi hatada laiba MMWO gi office ta pangthokiba paugi mifam amada wafam asi fongdok laduna Aminna hai Manipur gi apunbagi saktam amadi ngamkhaida singnarakuna haukiba lana sina miyoi lising kya gi yum kai maina tumna thadoktuna mayum makai leijadaba miyoi kyana relief camp singda changjafam lauduna awa chaina khangduna punsi leli lana sina maram oiraga laiba ki sel thumgi fibam fasilaktabana business sector ayamba fail oirakpadagi businessmen sing amadi thongmi kya thabak supam nongpham leitabana kokta khut haptuna leire miyoi lising kya na arai leita thidana awaba taraba singda mating pangna bahotnari state asida leiriba miyamna awaba chaithing kya mayok naringai chairak asida bank tagi loan lauduna tongan ba business sector singda thadaduna sending tana bahotnaruba Loni singdi awaba amagi mathakta awaba ama hapchelei market down tawbana loni singna matam chana loan gi interest amadi thagi salon thidokpa ngamdre loni singi khudong chada ba asi yenglaga bank na loni singda loan gi interest amadi monthly installment thidokna ba pidi ba asi tawbigenu hainasu fungdoki Thought मेरे लाख के विराम से मणिपुर तंगुले का दबा दुगा हेड टू मॉक कामुदा दुगा बिजनेस स्टाफ स्पीड कया अमा दी अवागुनबा तथोक सिनै प्रॉब्लम होइबा अदुगा मसी मरत खना अमु हाइनिंग सिना तसेंगना कना नदी कामुक की इराम लेना तुम हाय अखोगी मोरकेनदी कामुक की इराम नते मरमदी कइनो खंदा अगी लमदम सिगी टेरिटोरियल इंटीग्रिटी थुगाइना होनरपा सेदोम तानिमा नत्रगा मसागी खतर खनबा कामुना अदि सुमाइना खनसे बहुरगा खुदों सावलोनबा होनबा Gari sing yonba Tulasi TVS showroom ama ngasi hangdokre showroom hangdokpagi thoramduga mari leinana Tulasi Motors Private Limited ki General Manager Sawam Dipuna phongdorakpada TVS Motor Company asi gari puthokpada India gi oina ahum suba position da lairi Tulasi Motor na miyam gi thabak torokpa chahi 15 rom sure naha kaya ama thabak piduna lakli ngasi hangdok liba showroom asida miyoi 13 su thabak piba ngamle showroom asida apik percent form kara thamlaga IDFC First Bank ki makhada gari gi loan lobagi khudong chabasu pidi haiki TVS ki showroom ma handok chaba Tulsi Motors ki masam option jare haine koi lokjare TVS ai ki koi ki India ki oina manufacturer da hum suba position da loriba taliba company amakani mahasi koi ki Southeast Asia North Africa amasung Central America da su koi ki globally footprint haugraba company amakani Tulsi Motors na Sahi taraga manga ena miyam ki sewa tawduna automobile ilam sidaiga gari yonba gari koi ki gari semba amasung koi ki yong sangla la ba si TVS la ko sidaiga ena mukun phawa gari koi tajaba amakani sumrosi Ngarang Imphal International Airport agi Custom Division na Indigo Airlines ki coach driver yauna miyoi 2 crore 2 rom gi oigadaba gold biscuit 18 loinana fare Anti-smuggling unit ki official singna akaknaba pawama fangbadagi airport departure terminal dagi Indigo Airlines ki security staff singna makoi anibu detain tawduna thambani hairi faraba miyoi ani adudi Indigo Airlines ki coach driver oiriba Brahmapur Aribam laikai dagi Maniketan Sharma chahi 19 amadi Indigo Airlines ki passenger Nambol Kongkha makha laikai dagi Maibam Priyobata Singh chahi 19 hairi costume officer sing aduna akaknaba ngakpigani ahan pada gold biscuit tara fagatlaba matung amuk kuptana hangbada gold gi biscuit mapan amaga fangbang ngamkibani hairi gold bar sing asi kg punna ahum henbagi oigani amadi market rate ta crore 2 gi maya oigani hairi faraba miyoi ani adugi mathakta case ama register tawkhre hairi
Indian Red Cross Society IRCS Manipur State Branch ki meeting makada Indian Red Cross Society Bisnupur District Branch IRCS BDB na Bisnupur District ki manung chanba nambol AC ki oinam AC amadi Bisnupur AC ahumda laiba senthok watlaba khangatlaba imung singda kambal singyen thokre Indian Red Cross Society Bisnupur District Branch ki Chairman Dr. 𝐊𝐔𝐿𝐈 Ex-Chairman 𝐅𝐔𝐵𝐵 𝐁𝐫𝐴 Secretary Dr. 𝐻𝐕𝐋𝐈 Joint Secretary Singh 𝐰𝐿𝐵𝐵 Premjit Amadi 𝐻𝐕𝐋𝐈 Executive Member 𝐊𝐴𝐐𝐵 𝐶𝐿𝐉 Live Member Singh 𝐴𝐼𝐵𝐵 𝐴ꯍꯣꯡꯖꯥꯎ ꯅꯣꯡꯊꯣꯝꯕꯝ ꯁꯅꯥꯇꯣꯝꯕꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯈꯣꯒꯦꯟꯗ꯭ꯔꯣ ꯍꯨꯏꯗ꯭ꯔꯣꯝ ꯒꯤꯇꯥꯔꯥꯅꯤ ꯑꯃꯗꯤ ꯑꯇꯩ ꯃꯦꯝꯕꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯟꯒꯠꯂꯕ ꯏꯃꯨꯡꯁꯤꯡꯗ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯣꯏꯅ ꯆꯠꯇꯨꯅ AC ꯑꯍꯨꯝꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯦꯟꯊꯣꯛꯈꯤ Film Academy Manipur FAM gi 18 suba mapok Kumon Thauramga Mari Lainana Open Short Film Competition 2023-2024 da makok matang taraba singda award yenthokpagi thoram ama ngasi Manipur Press Club ta pangthokre ngasi award yenthokpagi thoram aduda Film Academy Manipur FAM gi Legal Advisor 𝐁𝐫 Kumar Film Forum Manipur ki Chairman 𝐊𝐈𝐋𝐿𝐈 Surjakanta International Human Rights Organization Manipur ki President Oinam Jotin Social Activist 𝐻𝐈𝐵𝐵 Iten Maitai Amadi FAM ki President L Brojendra su saruk yaki Thoramadu ka mari lainana Film Forum Manipur ki Chairman 𝐊𝐈𝐋𝐿𝐈 Surjakantana fongdorakpada handak pangthokiba ima leibak haiba team da short film changdamnaba aduda lakhiba film sing adugi manungdagi film 16 khangatki Changdamnaba aduda lakiba film khudingmak ayamba loina fazaba miyamda wakhalosing piba yaba film ngakta oiki Manipur thokliba irang asina maram moiduna film gilamda nongna khongda rakliba nahasing amadi lammasida hana thabak tawriba singna sufam nongpham leitaduna ngauchat naraga lairamba adu asigumba competition sing asi pangthokpana makoigi oiba tonganba platform ama sembada mating oigani loinana hauzik Manipur gi oiriba fiba masiga chunaraba miyamda message piba yaba film ngaktani hainasu fongdoki Imalalaiba aiba timsida based on short film competition si matang yam sai si juju Manipur leiba situation neutrality oiba film masi baba thama pal helaba sidida amana lali natla amana phai phatte haiba natte imalaiba aiba timda message piba film short film sandam da se film khara lai simung khara film tram se laro pari yamna film da Kongraba Rigi Yamna nothing yet Holly was in Yamna Divu filmmaker director cameraman man was play Palama the family in the option and the label there was a people Azaki Manipur Sida we won't put the message to the Yaba I don't know something Mata Yaw see him Nana Yenava nothing Lila Boro, Cinema Boro, Jago is any say Sakosimoro. Makoisi, Aquina, artist service, and Tossen of Javanina, Aquarium, King Tabasisu, Ikaiba, and with the Sina, a single Haiwahagi, I am artist in the Casino War in Mani Professor, Man Sai Professor, Sangelaba, Mani Lato, 𝐿𝐼𝐋𝐿𝐈, and the cinema to camera by with my view to the Masidi, would not say, Amatayado. Boy, mayamadi hain athingmadi leite kanana su piram number ya de la to ya de everything adu situation sina koina kanna ajipu la marste kana usman la to ya he to roito ne 35 National Road Safety Week kamari lainana District Administration 𝐺𝐸𝐕 senduna ngasi ayuk pung 10 taba matamda National Road Safety Week kamari lainana 𝐺𝐸𝐕 gi Deputy Commissioner Krishna Kumar amadi 𝐺𝐸𝐕 gi Superintendent of Police A Ghanshyam Sharmana rally ama 𝐺𝐸𝐕 gi thongdagi lamthakre ngasi pangthokiba thauramga mari lainana Deputy Commissioner Krishna Kumar na haikibada rule and regulation asi ngakna chatlabadi lamdam asida lairiba thokadaba khudongtiba kayadagi aikoina kanba ngamgani amadi maruoina aikoi khudingmakna khangjin gadaba rule ahum adudi awareness alertness responsiveness asi khangjin ba maruoi amasung two wheeler vehicle thobiriba mioi singna helmet upiduna gari thobiyu amadi jackson tharak mapung fana lobiyu haina fongdoki
mahakna hai tongan ba passenger puduna gari sing thobiriba driver kya su khudong thiba accident kya dagi ngak thokpa ngamna ba niyom chumna gari thobi haiki ngasi lambi da helmet uptuna gari macha thorokpa mioi kya da su helmet lemna pi ki amadi gari thobagi niyom su taki loinana jidibam da mathau tawriba media gi ichilinau sing da helmet amadi kolomna chingba khudol tamki railway du gi loisilakpada deputy commissioner Krishna Kumar superintendent of police Egana Sam Sharma SDO SDCEO amadi tongan ba officer sing amadi GD college ki oza mahiroi singna punna road safety ki matangda wasak lominaki ngasi amsugi mioi marina saba team ama ming oina pallabada amsu central committee ki president ngasepam sanahal amsu central committee ki general secretary asangbam swapan amsu lakipur district committee ki president mutum thoiba amadi former amsu laisungbam inga ngambaga loinana assam gi chief minister dr himanta biswa sharma ga unaduna agenda kayagi matangda wari sanaba aduda amsu gi timna silchada laidiba Manipuri boys hostel asibu G300 above bedded capacity building gi oiba construction sana bigidama wafam thamki masigi matangda chief minister na point asibu yamna maru oina khanduna noted tawki amadi mahakna atugo matamda process haunaba tawragi haiduna tharaki hairi chahi kyagi mamangdagi assam gi manipuri furup singna demand tawduna lakpa assamese bengali amadi bodogumna manipur lon asibu assam gi manungda official language oina bagidama wafam thamki kumja lising ani gatra matugi census ki matung ina assam gi manipuri singi population asi chawranga lakh ani ni adumakpu hauzik yengluragadi lakh ahum hena leirabani haiduna wafam thamki wafam asibu chief minister hemanta biswa sharma na yamna hakchinna tabaga loinana mahangna official singa faminaraga atugo matamda meeting change haiduna thazaba thamaki hairi aroibada amsugi team asina manipuri furup asigi oiba thoramda ngasidagi hauraga chahi kunmanga kunthra gi manung asida assam gi CM na saru ya kiba laite haiduna thamoi sokna thamki wafam asida CM na tungtarakpada pangthorakadaba amsugi achoba thoramda soidana saru yagani haiduna hairaki amasung handakta pangthokiba amsugi nifu taruk 46 foundation degi thoramda saru yaba ngamhaudabagi damak miyamda warau bigenu haina phongdoraki hairi assam gi CM unabada akogi political representative amadi higher authorities laitabana yamna awafa thengnaba sigi matangda chatawriba amsugi team masina Dr. Himanta Biswa Sharma da mayek sengna amasung yamna maru oiba agenda amani haina CM da thamki masigi matung ina chief minister na mangonda matam ama hekta maga unabagi amasung wari sanabagi dama official mioi kharagi mingna chingba pibiraki hairi ngasi Chandel district ki Zafau Bazar da snowball T loans ama Kanku Film and Entertainment Society KFAES Chandel na Sangakre Masida Pearson Analna President Rungthang Analna Vice President Spester na General Secretary Jesse Analna Joint Secretary Salem Sindruwang na Finance Secretary Bungsong Niwar Anal Amadi Langam Analna Media Cell Panaragani Haide Founding President Oidiba Pearson Analgi matung ina society anauba ngasi lingkhaliba sina Chandela Laidiba Film and Entertainment Project ki mioi singbu chawkthok hanba ngamlagani hairi JR Hospital and Research Institute amadi JR Institute of Medical Science na free health camp ama Azad Higher Secondary School yari pokta ngasi pangthokre JR Hospital and Research Institute ki Vice Principal CS Ranjit na phongdorakpada medical camp asi Manipurda haukiba me ahum dagi thokliba irang asina mairoi sing da pidiba chaithing mayam adu yengduna mairoi singi yaifanaba free health camp asi pangthokpani mairoi singda physical health ka mari leinaba issue singda natana mental health yamna hena sokpagi thodo kaya thengnei mairoi singda thengnariba health ki issue sing asi kharadang oirabasu safana ba hotnabada mateng oina ba hotnariba Azad Higher Secondary gi oza singbu JR Institute of Medical Science ki maike digi thagatwa phongdorakle Institute of Medical Sciences kusam naraga free medical camp ama koi pangthokchari hariba free camp asigi nunggoiba koi wakholona tuji me tan ahum dagi 2023 ki me tan ahum dagi tangbu laita haba
कम्युनल कन्फ्लिक्ट असिदा छात्रसिंदा अखोई वखल लेतादबा मयाम असे अखोई खरदसु अखोई केनो तौजगद्रा खनबुरी अखोई ꯖꯦ.आर इंस्टीट्यूट ऑफ मेडिकल साइंसेस की टीम लाक्चर अखोई प्री मेडिकल कैम्प असे पांगथोकजबनी ngasi j.r hospital and research institute amadi azad higher secondary school yari pokal loinana fires boarding ka kutsam naraga nomagi oiba one day career counseling program ama pangthokre hairiba thoramadu da resource person oina ss career solution ki coordinator raina thonga daina j.r hospital and research institute vice principal cs ranjit career counselor mira sahasu saruk yakibaga loinana class 10 amadi 12 tamliba satra singna lakadoriba makoigi tungi career gi matangda wafam kya thamnaki maru aina cute nude asina chingba singi matang dasu machatana aware oinaba counseling toromki NEET 𝐂𝐲 foundation ga mari leinaba exam sing karamne apply tawgani amasong mai paknaba hotnagani haiba hiram dasu wafam sing thamlamki matam kiyagi mamang ahal laman singi haktaktagi pangthokuna laklaba thajanabi amagi matung ina ngasi final thagi ahanba ningthokaba numit asida tongan ba farm dagi lakpa class 10 amasung class 11 ki exam thagadaba mahiro kiana laikrumna bagi damak Thobal district ki 𝐂𝐈𝐋𝐈 leiba wangjing ningthogi khuvamda anganba ayuktagi hauna mahairoi singna queue lepna khrei anganba ayuk pung 3 dom tabadagi mahairoi singna mama mapa singa loinana amadi boarding ga leiba mahairoi singna makoigi oza singa loina duna lakpana mina krik inaki lai committee gi maikai de kisumiya madubu senana ba hotnabada amadi gari thampham gi semna ba hotnabada awaba masu mayoknaki ningthokaba numit khaktangda thong hangba 𝐂𝐈𝐋𝐈 leiba wangjing ningthogi laisang asida manipur gi tongan ba mafam degi mioi kiana ningthokaba numit singda laikrumba laknai chahi kudingi oina class 10 amasung class 12 ki exam tharamdai matam asida mahairoi lising kiana laikrumnaba hotnabada mi chinmanbana awaba ama mayoknai mahairoi sing amadi miyam na thajanaba amaga loinana chahi kudingi final tha hek changlakpaga tongan ba mafam degi mahairoi singna laisang asida karaktuna laikrum hongnaba hotnai ngasi asisu final thagi ahanba ningthokaba numit oibana mahairoi singna makoi gi mama mapaga loinana laikrum hongnaba hotnabada hauzik fawba mine krik inabaga loinana numidang wedam fawba miyam lakna khigani hairi lai committee gi secretary thangjam prajamona phongdorakpada lai gi khubam asi ahalaman singi matamdagi senaduna lakpani lai gi khubam asi da lakliba miyam asiga leidiba khubam amadi mandop sing khajiktang chanaba watli adubu hauzik mafam asi yamna kanna semgot chagana ba hotnari mapung fana sembadi ngamdri hairaduna laisang asigi akoiba khajin ba haure matam kharegi matungdadi matik chaba laisang ama haibadu oiba ngamna ba hotnari haiki leiba miyam ya khu wanging dawena khoi kan khokta amalei masi akhoina khanogade lena mai pai ko hakitegi masi ki sor se ahamada ahanjing harami wanging de leram me hayo wanging kanguna moi sewa tawna khotre ma khotre thamma matamda mafam je leinde haidana 𝐂𝐈𝐋𝐈 chela ga leirabani adu amuk lai subya ya da badi wanging bungina याद है उसी 𝐂𝐈𝐋𝐈 अखोई कमिटी लिंखलगा अखोई सेमगा हाइना अहलमन ममांगदगी तौजरपनी अहलमन जी थुपरम मतुंदा अखोई नहा अखोइना मुक बुजबनी अदुना हुजी मफम सिला ngasi gi mi lai ji mi अखोई mi लिसिंग अमा निदि मथक लाई लाई खरमबा मसी gi सोर जे याना लुबा मणिपुर gi मफम गुनि मथै लाखा अदुगुम्बा मफम अमनी मरमदुना मसी मी याम लाख मतम जे कर मतम ने लाके हाइबु अखोई चाही मी के ओइबा मैट्रिक परीक्षा अदुगो 12 परीक्षा हारिबा सिदैना हेना अंगांगिंग याम थाजबदगी लाखबा दुंबा इशोर मंदी अमनी हौजे पाउगी मरथना तेन ब्रेक अमा लमिनसी
40 years of trusted diagnostic service. Babina Diagnostics. Welcome you all to Unapa School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic season for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes Community Hingimasing Tamagi Manuda control to Bangamle. Urea creatinine Wangusu Tamagi Manuda Hantabangamle. Home Haban White Basu, Numit Mangani Manuda Fahad Bangamle. Pile Sabadi Nusanabasu, Jama de Jama, Fahad Bangamle. Cholesterol Wanga, Numit Kunida, normal Obangamle. BP Wangusu, Tamagi Manuda, normal Obangamle. Fatty liver Oibusu, Tamagi Manuda, Fagat Hanbangamle. Pundamak, natural Oibahida Makana, Line Germany. Hakjang Sokadaba side effect Matalite. Makata Lidak Jabaki Matosu Talroy. Hena Kuparo Gidamak, Nasimak Langsin Biro, Diabetes Hospital, Soibam Lekai, Yampali Road, opposite Karkinos Jennings Hospital, Porompat, Imphal East, near Punjab National Bank. Breaking Matungda, Mambutanam Nukchuri. Indian Red Cross Society Bisnupur District ki life member oiriba Nambol AC ki manung chanba isok mayai lekai degi Huidrom amu maitei amadi nungsire leima ani gi machanupa Dr. Huidrom yaifaba maitei da Manipal Academy of Higher Education mahe Manipal Karnataka India dagi Doctor of Philosophy pirakpada IRCS Bisnupur District branch ki maikai degi apen ba amadi nungai ba phongdorakle mahak saknai raba Professor Satish Kumar Adiga Center of Excellence in Clinical Embryology Kasturba Medical College Manipal amadi Professor Stephen Slat Center of Reproductive Medicine and Andrology University of Munster Germany anigi lamjik makada generating evidence-based strategies for sperm handling and selection for assisted fertilization haidiba hiramda research tawduna Doctor of Philosophy ki mingthol phanglakthibani Dr. Yaifaba Kumja lising ani gatarani panda CSIR net amadi get my pakpada natana Dr. Tamapai Doctoral Fellowship ki scholarship su mahedagi fangki hiram masida thizinbagi pukning thawgatpa oina India gi amadi malemgi oiba bigyan gi mifam kayada singthaba yaba mana kya so fangki mahaki thizinbagi nainarol kaya malemgi maming leiraba chefong kayada fongduna kunai yaifa lambida chawraba thodang kya lauri hauzik Dr. Yaifaba SAR Academic and Research Unit Chennai Tamil Nadu India da research scientist ki fampuri Indian Red Cross Society Bisnupurna mahaki infertility gi lamda mapan naidraba Nainarol gidama ikai kumnaba utli makatana sigumba kunai gi mitna kong oiba nainarol kaya tungdasu pibiba oisanu haina IRCS BDB na yaifa pauzet pirakle Haukiba pung kunmanida charang na bakra thokrabasu police na akanba checksin tharang lokatpana thokaningdaba thodok thokiba leite hairi Chingamasung tamgi irang tholakpa yaba mafam singda security force na thiba humbagi thabak chathaki loinana National Highway 2 da nomada changdraba yadraba potlam sing puba gari chaniga humpumari akanba security ga loinana Imphal tholakre hairi Haujaroi bada maroi ba paumkhana bizari M Chingda Kamna Bada Kuki Militant Mangasire Maite Kun Ngakpa Ama Sokle Kuki Militant Singna Bukhau Santipur Maite Kunda Ngarang Numidang Dagi Ngase Ayuk Pauba Bom Amadi Nomoi Kapsinduna Landarakre Kumjali Singh Wachamapan Humfutaruki Matungda Manipurda Changsilakliba Mitop Miyan Chasing Maramda Halan Kragani Border Fencing Karagani Maning Tamna Chatok Sasin Tauba Yaramba Drug Lalon Basing Ting Lagani Haina Chief Minister N Birena Haikre Manipur ki irang da yum kaya mai chapobu India lengakna Diwali ki mai thanbakom yengduna leire haina amko ki President Nando Luwang na pendaba phongdokre All Manipur Hill Areas Acquisition of Chip Right Act 1967 asi mapung fana chana hanaba kuki singbu su lauthoknaba mahesor thongnau jamna Governor Anusang Wikeda taksin kre
ngasi goina notice window na sanok jaba numidang gi manipuri paw matang ase lojere mit eng tabiri beseng ba mukana